Bisnupur District ki Fogak Chau Ikai Police Station na korba Torbung Bazar mamang laikai da ngarang numidang kukilal hoba singna school ama yauna maite gi mi leina da bayum tarani thoirom mai tha ke baga loinena pochai kya lu tokre haidi Thodok thofam dagi fangba pauma gi matung ina ngarang numidang wairam chawrang na pung taruk rom taba duaida kuki frup ki nupi angang sing yawba myoi lising amarom na mang tharaga maningda kukilal hoba singna nongmai kap tuna laglaga Torbung mamang laikai da maite gi yum khara mai tha ke Mitai yum sing mai chakpa aduna mai wairakpadagi Children Treasure School kauba school amasu tumna mai chaki kukilal hoba singna nongmai kapshalaklabasu khul ngak leba maitegi local volunteer sing stat force BSF amadi CRPF personnel sing de kuki ginupi angang sing yawbo maramna handuna nongmai kapkide adubu kukilal hoba sing adu ka hena nakshilakpadagi security force amadi village volunteer singna handuna nongmai kapadagi yum mai thaba lakhiba kuki sing adu chenaki hairi madugi matung Ngarang numidang dagi ngasi ayok pung taraga minikuntra aduay fawba kukilal hoba singna Torbung Gram Panchayat ki tungan mamafam singda leptana nongmay kapshilaki haidi tungda Torbung Bazar da laiba BSF personnel singna kuki singa du takthok naba tidim lambida Casper gari ama thausilakbada kukilal hoba singna munna bokonabada maitegi local volunteer sing amadi BSF personnel singna akan mamongda nongmay kapna duna Casper gari adu among mulauki haidi Ngasi ayuk paumi singga Fogak Chau Ikai mamang laikai dagi kunja amaga unabada mahangna hai kuki singna maitegi mi lainadaba yum tarani thoirom mai tha kibado tasengna nuaite mafam aduda laiba maitegi mai thadriba yum sing adu changduna yengjage haibadadi security personnel sing security reason da phibam Paroi haiduna changhandana leirakibani kuki singna chatharakliba lalong asi Torbung amadi Fogak Chau Ikai da kundariba maitei sing punna Takthoklaga mafam asida makhoi khunda leita duna lehorage haibagi mawngni masida lengang tumina leishin ba si yaning de haina mangna makata ki nungdang waironggi khoi pung taruk adai waida chuchampur romdagi moi nupi nupa huppaga mi lising amaga samri chonga lakpani adu khoi gi nupi na mang tharaga lakpa maram oibana khoi gi leiba security gaina jo khoi nongmai ka pa yadana moina sum changjalaga khoi gi leiriba School amadi yum jingje mai tharakpani aduga maru oina nupi oibanina akhoi BSF ki Casper je moi myam changdana mullaga puna bagi hona bada akhoi BSF ki akhoi ichili naukina ju khara ngakoi aduga maru oina akhoi local volunteer gaina nongmai kapadagi khunja jingdu ayamba chengi bani aduga akhoi BSF ki Casper du ju akhoi khunja jing amadi local gi volunteer jingna Casper du ju kal hore aduga akhoi yum mai thabadu akhoi yum moina tharam baje yum taram mathoi thoi tharam me aduga moi gi plan di akhoi Torbung GP da laiba punamak tak thoge na lakpagi mong ni nupi na mang tharaga lakpai je amphong ju thengna de sumaina tawbo pose